ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯏꯍꯩ ꯏꯁꯤꯡꯗꯤ ꯌꯥꯝꯅꯃꯛ ꯇꯝꯍꯧꯗ꯭ꯔꯕꯁꯨ ꯀ꯭ꯂꯥꯁ 10 ꯐꯥꯎꯕꯗꯤ ꯄꯥꯁ ꯇꯧꯖꯔꯦ꯫ ꯃꯇꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯁ 10ꯕꯨ ꯄꯥꯁ ꯇꯧꯔꯕꯗꯤ ꯊꯕꯛ ꯏꯐꯪꯗ ꯐꯪꯉꯤ, ꯑꯗꯨꯒ ꯁꯤꯐꯥꯏ ꯄꯨꯂꯤꯁ ꯑꯥꯔꯃꯤ ꯑꯣꯏꯕ ꯑꯁꯨꯝꯕ ꯊꯕꯛꯁꯤꯅ ꯅꯨꯄꯥꯁꯤꯡꯅ ꯑꯌꯥꯝꯕ ꯀꯤꯅꯩ꯫ ꯃꯔꯝ ꯑꯁꯤꯅ ꯑꯇꯩ ꯑꯇꯣꯞꯄ ꯊꯕꯛ ꯊꯤꯅꯔꯤꯉꯩꯗ ꯆꯍꯤ ꯍꯦꯟꯗꯣꯛꯈꯤꯗꯨꯅ ꯇꯧꯗꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯤꯐꯥꯏ ꯄꯨꯂꯤꯁ ꯑꯣꯏꯔꯕꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯒ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯟꯗꯨꯅ ꯂꯥꯛꯏ꯫ ꯏꯃꯥꯈꯣꯏꯅꯁꯨ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯕꯛ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏ꯫ ꯃꯇꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯕꯛ ꯆꯪꯕꯁꯤꯗ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯇꯤꯡꯗꯦ, ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯗꯨꯝ ꯈꯟꯒꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯀꯔꯝꯕ ꯊꯕꯛ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯉꯩ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯁꯤꯁꯨ ꯆꯍꯤꯁꯨ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯥꯁꯨ ꯂꯨꯍꯣꯡꯅꯕꯒꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥ ꯍꯧꯗꯣꯔꯛꯏ꯫ ꯑꯩꯅꯁꯨ ꯉꯥꯏꯈꯣ, ꯑꯩꯒꯤ ꯊꯕꯛꯁꯦ ꯃꯐꯝ ꯆꯥꯕ ꯑꯃꯇꯪ ꯈꯪꯂꯒ ꯑꯗꯨꯒ ꯂꯨꯍꯣꯡꯂꯁꯦ, ꯊꯕꯛ ꯇꯧꯗ꯭ꯔꯕꯗꯤ ꯀꯔꯥꯏꯗꯒꯤꯅꯣ ꯆꯥꯗꯣꯏꯁꯦ, ꯑꯗꯨꯒ ꯑꯉꯥꯡꯁꯨ ꯌꯥꯎꯁꯜꯂꯛꯂꯕꯗꯤ ꯄꯩꯁꯥꯁꯨ ꯃꯅꯝ ꯃꯔꯤ ꯃꯔꯤ ꯆꯪꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯈꯨꯠꯇ ꯁꯦꯟ ꯊꯣꯛꯄ ꯄꯩꯁꯥ ꯄꯥꯏꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯇꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯁꯦ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤꯁꯨ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯁꯥꯏ꯫ ꯋꯥꯔꯤꯁꯨ ꯂꯩꯔꯛꯇ꯭ꯔꯦ, ꯂꯤꯁꯤꯜꯂꯛꯂꯕꯅꯤꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯒꯗꯣꯏꯅꯣ, ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯔꯝ ꯁꯥꯟꯅꯕ ꯅꯠꯇꯅ꯫ ꯅꯨꯄꯤꯁꯨ ꯃꯍꯩ ꯃꯁꯤꯡꯁꯦ ꯌꯥꯝꯅ ꯇꯝꯅꯔꯝꯗꯦ, ꯈꯔꯕꯨ ꯇꯝꯂꯕꯗꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯇꯣꯛꯊꯣꯛꯏ꯫ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯂꯩꯕ, ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯨꯅ ꯍꯦꯛꯇꯃꯛ ꯂꯩꯅꯩ꯫ ꯃꯥꯁꯨ ꯑꯩꯁꯨ ꯏꯕꯥꯅꯤꯃꯛ ꯊꯥꯖꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯂꯩꯅꯔꯦ꯫ マꯁꯨ ꯅꯨꯄꯥ ꯑꯇꯣꯞꯄ ꯌꯦꯡꯗꯦ, ꯑꯩꯁꯨ ꯅꯨꯄꯤ ꯑꯇꯣꯞꯄꯒꯤ ꯋꯥꯈꯜ ꯆꯪꯗꯦ꯫ ꯌꯨꯝꯁꯤꯗ ꯂꯩꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ, ꯑꯗꯨꯒ ꯑꯩꯒꯤ ꯇꯧꯅꯕ ꯊꯕꯛꯀꯤꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤ꯫ ꯏꯃꯥꯟꯅꯕꯈꯩꯗꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯅ ꯇꯧꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯄꯥꯁꯨ ꯏꯊꯟꯈꯇ ꯄꯣꯛꯄꯅꯤꯅ ꯏꯃꯥ ꯏꯄꯥꯅꯁꯨ ꯃꯄꯥꯟꯂꯣꯝꯗ ꯂꯩꯔꯒ ꯇꯧꯕ ꯊꯕꯛꯁꯦ ꯀꯌꯥ ꯄꯥꯝꯗꯦ꯫ ꯌꯨꯝꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯜꯂꯛꯄ ꯊꯕꯛ ꯑꯣꯏꯅ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯀꯔꯝꯕ ꯊꯕꯛꯅ ꯐꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯑꯁꯨꯝꯕꯒꯤ ꯃꯇꯝꯁꯤꯗꯅꯤ ꯑꯩꯅ ꯏꯆꯤꯜ ꯏꯅꯥꯎꯁꯦ 2-3 ꯁꯨꯔꯝꯃꯗꯤ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯁꯦ꯫ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯅꯥꯟꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯏꯃꯥ ꯏꯄꯥꯅ ꯏꯊꯟꯈꯇ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯂꯩꯍꯟꯅꯤꯡꯕ, ꯑꯩꯅꯁꯨ ꯄꯩꯁꯥ ꯊꯣꯛꯄ ꯊꯕꯛ ꯌꯥꯝꯅ ꯇꯧꯅꯤꯡꯕ, ꯑꯅꯤꯁꯤꯗꯅꯤ ꯑꯩꯅ ꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯦ꯫ ꯁꯣꯝꯗꯁꯨ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯁꯤꯅ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯇꯛꯏ꯫ ꯃꯣꯏꯁꯨ ꯀꯨꯏꯅ ꯂꯩꯁꯥꯗꯨꯅ ꯂꯩꯕꯁꯦ ꯑꯔꯤꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯟꯗꯣ ꯐꯪꯅꯤꯡꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯕꯨ, ꯁꯨꯐꯝ ꯅꯣꯝꯐꯝ ꯄꯩꯁꯥ ꯊꯣꯛꯄ ꯌꯥꯕ ꯊꯕꯛꯇꯤ ꯑꯃꯠꯇ ꯇꯧꯗ꯭ꯔꯅ ꯂꯨꯍꯣꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯂꯒ ꯀꯔꯤ ꯆꯥꯔꯒ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯃꯌꯥꯝꯁꯤꯡꯁꯦ ꯁꯨꯝ ꯈꯟꯅ ꯀꯣꯛꯁꯦ ꯃꯊꯥ ꯁꯥꯕ ꯍꯦꯜꯂꯛꯏ꯫ ꯑꯩꯅꯁꯨ ꯏꯃꯥ ꯄꯥꯕꯨꯡꯗ ꯐꯖꯅ ꯍꯥꯏꯔꯤ, ꯏꯃꯥ, ꯅꯈꯣꯏꯅ ꯌꯨꯝꯗ ꯂꯩꯔꯒ ꯇꯧ ꯍꯥꯏꯔꯤꯕ ꯊꯕꯛꯇꯨꯗꯤ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯆꯪꯉꯤ, ꯇꯣꯂꯣꯞꯁꯨ ꯈꯤꯇꯪ ꯈꯛꯇ ꯐꯪꯉꯤ, ꯑꯗꯨꯅ ꯄꯩꯁꯥꯁꯨ ꯇꯤꯡꯗꯕ, ꯃꯄꯥꯟꯂꯣꯝꯗ ꯂꯩꯖꯔꯕꯁꯨ ꯊꯕꯛꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯕ, ꯇꯣꯂꯣꯞ ꯑꯆꯧꯕꯁꯤ ꯑꯣꯏꯅ ꯇꯧꯔꯒꯦ ꯍꯥꯏꯕꯕꯨ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯌꯥꯗꯦ꯫ ꯑꯩꯁꯨ ꯀꯔꯝꯕ ꯈꯟꯒꯗꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯁꯤꯗꯁꯨ ꯑꯩꯅ ꯍꯪꯂꯦ, ꯅꯪꯗꯤ ꯀꯔꯝꯕ ꯄꯥꯝꯃꯤ? ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤꯗꯨꯅꯗꯤ ꯏꯌꯥꯗ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯄꯥꯟꯂꯣꯝꯗ ꯂꯩꯔꯒ ꯇꯣꯂꯣꯞ ꯆꯥꯎꯕꯗꯣ ꯑꯗꯨꯅ ꯄꯥꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯂꯥꯛꯀꯗꯧ ꯂꯩꯔꯕꯁꯤꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯥꯗ ꯂꯩꯒꯗꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯈꯜꯂꯛꯏ꯫ ꯑꯩꯁꯨ ꯑꯩꯒꯤ ꯃꯤꯆꯪꯗ ꯑꯃꯗꯤ ꯂꯩꯔꯦ ꯈꯜꯂꯗꯨꯅ ꯋꯥꯈꯜꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯩ꯫ ꯏꯃꯥꯟꯅꯕꯁꯤꯡꯒ ꯇꯥꯟꯅꯒꯗꯕꯁꯨ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯅ ꯆꯠꯅꯩ꯫ ꯑꯩꯈꯣꯏ ꯃꯅꯥꯛꯇꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯗꯁꯨ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯦ, ꯏꯃꯥ, ꯅꯈꯣꯏꯅ ꯃꯇꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯁꯨꯔꯒ ꯄꯥꯕꯨꯡꯅ ꯁꯝꯕꯣꯠ ꯈꯣꯏꯔꯒ ꯑꯩꯈꯣꯏꯕꯨ ꯊꯥꯛꯂꯛꯄꯁꯦ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯗꯤ ꯅꯈꯣꯏꯅ ꯊꯥꯛꯂꯒ ꯑꯩꯈꯣꯏꯅ ꯆꯥꯔꯒ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯆꯥꯎꯔꯕꯅꯤꯅ
ꯑꯩꯈꯣꯏꯅ ꯅꯈꯣꯏ ꯑꯃꯨꯛ ꯊꯥꯛꯄꯒꯤ ꯃꯇꯝꯗꯣ ꯌꯧꯔꯦ, ꯑꯗꯨꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯆꯥꯕꯨ ꯀꯣꯟꯗꯨꯅ ꯊꯝꯕꯤꯒꯅꯨ꯫ ꯌꯨꯝꯗ ꯂꯦꯡꯗꯕꯤꯗ ꯂꯩꯔꯗꯤ ꯀꯔꯥꯏꯗꯒꯤ ꯄꯩꯁꯥ ꯂꯥꯛꯀꯗꯣꯏꯅꯣ? ꯏꯃꯥꯈꯣꯏꯁꯨ ꯁꯣꯟꯖꯤꯜꯂꯛꯂꯕꯅꯤꯅ ꯁꯨꯕ ꯆꯠꯄ ꯉꯝꯂꯔꯣꯏ, ꯀꯔꯥꯏꯗꯒꯤ ꯆꯥꯒꯗꯧꯔꯤꯕꯅꯣ? ꯅꯨꯡꯁꯤꯔꯕꯁꯨ ꯀꯣꯟꯅ ꯅꯨꯡꯁꯤꯔꯣ, ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯆꯥ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯌꯥꯕꯤꯌꯨ꯫ ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅꯗꯒꯤ ꯑꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯅꯤꯡꯗꯨꯅ ꯃꯪꯂꯥꯟ ꯀꯌꯥ ꯁꯥꯒꯠꯇꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯃꯇꯝ ꯈꯔ ꯈꯛꯇꯅꯤ ꯏꯃꯥꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯕ ꯐꯪꯂꯣꯏꯗꯧꯔꯤꯕꯁꯦ, ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯗꯕ ꯊꯕꯛ ꯅꯠꯇꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯏꯃꯥꯈꯣꯏꯗ ꯌꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯆꯩ꯫ ꯑꯗꯨꯕꯨ ꯏꯃꯥꯈꯣꯏꯁꯨ ꯍꯣꯏ ꯍꯣꯏꯗꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯍꯥꯏꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯁꯥꯡꯅ ꯂꯩꯊꯔꯦ꯫ ꯑꯩꯁꯨ ꯊꯕꯛꯁꯦ ꯑꯃ ꯇꯧꯒꯦ ꯍꯥꯏꯔꯕꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯁꯤꯜꯂꯨꯔꯒꯅ ꯏꯃꯥꯈꯣꯏꯅ ꯑꯃꯨꯛ ꯌꯥꯔꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯑꯃ ꯇꯧꯕꯁꯨ ꯇꯧꯗꯦ, ꯑꯃ ꯇꯧꯕꯁꯨ ꯇꯧꯗꯦ꯫ ꯃꯇꯝꯁꯦ ꯁꯨꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯅ ꯑꯁꯨꯝꯅ ꯂꯩꯔꯕꯗꯤ ꯊꯕꯛ ꯇꯧꯕꯒꯤ ꯆꯍꯤꯁꯦ ꯍꯦꯟꯗꯣꯛꯈ꯭ꯔꯅꯤ ꯈꯜꯂꯗꯨꯅ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛꯁꯦ ꯇꯥꯟꯅꯅꯕ ꯑꯩꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ꯫ ꯏꯃꯥꯈꯣꯏꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯝꯗꯅ ꯇꯧꯔꯅꯤ ꯈꯟꯗꯨꯅ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯗ ꯑꯈꯪ ꯑꯍꯩ ꯀꯌా ꯑꯃꯁꯨ ꯇꯥꯟꯅꯗꯨꯅ ꯑꯩꯁꯦ ꯍꯣꯠꯅꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯆꯪꯉꯤ ꯊꯕꯛ ꯀꯧꯔꯛꯄꯗꯣ ꯉꯥꯏꯕꯗ꯫ ꯆꯪꯂꯕꯁꯨ ꯆꯪꯅ ꯍꯟꯗꯛ ꯀꯧꯔꯛꯄꯒ ꯌꯥꯎꯔꯒꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯔꯦꯗꯤꯗ ꯂꯣꯏꯅ ꯂꯩꯖꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯁꯨ ꯊꯕꯛ ꯇꯧꯕ ꯏꯌꯥꯝꯕꯁꯤꯡ ꯂꯩꯕꯗꯨꯗ ꯑꯩꯅ ꯇꯥꯟꯅꯔꯒ ꯀꯔꯝ ꯍꯥꯏꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯪꯉꯤ꯫ ꯏꯌꯥꯝꯕꯁꯤꯡꯗꯨꯅꯁꯨ ꯁꯤ ꯆꯪꯕꯅꯤ, ꯁꯤ ꯇꯧꯒꯗꯕꯅꯤ, ꯁꯤ ꯄꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯌꯥꯝꯕꯗꯤ ꯃꯈꯣꯏꯅ ꯍꯥꯏꯕꯤꯕꯗꯒꯤ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯅꯤ꯫ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯊꯕꯛ ꯑꯗꯨ ꯐꯥꯎꯕꯗꯤ ꯈꯜꯂꯤ꯫ ꯑꯩꯁꯨ ꯈꯜꯂꯕꯅꯤꯅ ꯇ꯭ꯔꯦꯅꯤꯡꯗꯤ ꯁꯣꯏꯗꯅ ꯆꯠꯂꯅꯤ ꯈꯪꯕꯗꯒꯤ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯅꯔꯝꯒꯦ ꯈꯟꯗꯨꯅ ꯃꯇꯝ ꯑꯃ ꯊꯥꯔꯒ ꯏꯕꯥꯅꯤꯁꯦ ꯎꯅꯔꯦ꯫ ꯃꯥꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯩ ꯊꯕꯛ ꯈꯜꯂꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗ꯫ ꯑꯗꯨꯕꯨ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯒꯤ ꯃꯇꯝꯗꯣ ꯂꯦꯞꯇ꯭ꯔꯤꯕꯅꯤꯅ ꯏꯕꯥꯅꯤꯁꯨ ꯁꯨꯝ ꯇꯣꯏꯅ ꯇꯣꯏꯅ ꯎꯅꯩ꯫ ꯑꯩꯁꯨ ꯆꯪꯈꯤꯒꯗꯧꯔꯕꯅꯤꯅ ꯃꯥꯁꯨ ꯈꯟꯁꯣꯏꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯐꯖꯅ ꯊꯦꯝꯗꯨꯅ ꯊꯜꯂꯝꯃꯤ꯫ ꯆꯪꯒꯗꯕ ꯅꯨꯃꯤꯠ 5ꯅꯤ ꯈꯛꯇꯪ ꯉꯥꯏꯔꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯏꯕꯥꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯅꯩ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯣ ꯌꯥꯗ꯭ꯔꯦ, ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯀꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤꯅ ꯑꯩꯁꯨ ꯈꯣꯡ ꯊꯥꯡꯕꯗꯣ ꯉꯝꯗ꯭ꯔꯦ꯫ ꯍꯥꯟꯅ ꯅꯨꯡꯁꯤꯗꯨꯅ ꯂꯩꯕꯅꯤꯅ ꯀꯩꯗꯧꯋꯦꯕꯒꯦ? ꯑꯩꯁꯨ ꯊꯕꯛ ꯆꯠꯄꯗ ꯆꯠꯐꯝ ꯈꯪꯅꯕ ꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯦꯗ꯫ ꯑꯩꯅ ꯀꯩꯒꯨꯝꯕ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯔꯒ ꯍꯜꯂꯛꯂꯒ ꯃꯥꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯣ ꯇꯥꯔꯕꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯒꯗꯕ ꯂꯩꯔꯕꯁꯤꯕꯨ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗꯨꯃ ꯈꯪꯅ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯒꯦ, ꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯏꯃꯥꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯏ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯒ ꯇ꯭ꯔꯦꯅꯤꯡ ꯆꯠꯂꯝꯗꯦꯀꯥꯟ ꯑꯁꯤꯗ ꯄ꯭ꯔꯄꯞ ꯅꯪꯍꯧꯔꯣꯏꯗꯕꯒꯨꯝꯗꯅ ꯅꯨꯄꯤ ꯄꯨꯗꯨꯅ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯁꯥꯎꯕꯕꯨꯗꯤ ꯅꯠꯇꯦ꯫ ꯏꯃꯥꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯕꯅꯤꯅ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯦ ꯏꯃꯥꯈꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅ ꯍꯔꯥꯎꯏ꯫ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯑꯩ ꯆꯪꯗ꯭ꯔꯤꯉꯩꯁꯤꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯩ ꯊꯣꯛꯂꯛꯂꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯋꯥꯇꯥꯅꯗꯨꯅ ꯊꯜꯂꯝꯃꯤ꯫ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯆꯪꯕ ꯃꯇꯝꯗ ꯋꯥꯈꯜꯁꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯅ ꯀꯩꯒꯨꯝꯕ ꯍꯌꯦꯡꯋꯥꯏ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯇꯥꯅꯕꯒꯤꯅꯤ, ꯁꯤ ꯑꯣꯏꯔꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯇꯕꯁꯨ ꯇꯥꯔꯔꯣꯏ ꯈꯟꯗꯨꯅ ꯋꯥꯈꯜꯁꯦ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯥꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯂꯩꯒꯗꯧꯔꯤꯕ ꯃꯇꯝꯁꯦ ꯈꯔꯗꯤ ꯁꯥꯡꯉꯤ꯫ ꯃꯇꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯐꯣꯟꯁꯨ ꯊꯣꯛꯑꯦ ꯍꯥꯏꯕ ꯈꯛꯇꯅꯤ, ꯋꯥꯔꯤ ꯈꯛꯇꯅꯤ ꯁꯥꯟꯅꯕ ꯐꯪꯂꯤꯕ꯫ ꯁꯛ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕ ꯐꯣꯟꯁꯨ ꯑꯃꯠꯇ ꯅꯠꯇꯦ ꯃꯇꯝꯁꯤꯗ ꯊꯣꯛꯂꯤꯕ ꯐꯣꯟꯁꯤꯡꯁꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯩꯈꯣꯏꯒꯤ ꯆꯠꯄꯒꯤ ꯅꯨꯃꯤꯠꯇꯨꯁꯨ ꯌꯧꯔꯛꯂꯦ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ꯫ ꯇ꯭ꯔꯦꯅꯤꯡ ꯇꯧꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯌꯧꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯃꯈꯜ ꯂꯣꯏꯅ ꯁꯨꯔꯤ ꯄꯨꯜꯂꯤꯕꯗꯣ꯫ ꯑꯍꯥꯟꯕꯗꯗꯤ ꯁꯛ ꯈꯪꯅꯗꯕꯁꯨ ꯃꯌꯥꯝ, ꯂꯣꯟ ꯐꯥꯎꯅꯗꯕꯁꯨ ꯀꯌꯥ ꯑꯃꯅꯤꯗꯣ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯄꯨꯟꯅ ꯏꯆꯤꯜ ꯏꯅꯥꯎꯗꯧꯅ ꯀꯥ ꯑꯃꯇꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕ ꯂꯣꯟꯗꯣ ꯑꯗꯨꯁꯨ ꯁꯨꯝ ꯇꯥꯁꯜꯂꯛꯂꯕꯅꯤꯅ ꯈꯔꯗꯤ ꯈꯪꯂꯛꯂꯦ꯫ ꯑꯩꯁꯨ ꯃꯔꯛꯇ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯒ ꯄꯥꯎꯁꯨ ꯐꯥꯎꯅꯩ, ꯏꯃꯥ ꯄꯥꯕꯨꯡꯒꯁꯨ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯩ꯫ ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯗꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ
Masak fazaba nupi kaya amasu paw phawnei. Matam khara leibaduda makhoisu dil lenboi kaiboy koiboi lakboi adum tawduna wakhal nungainabani haiduna paw adum phawnei. Aigidi aigi nusibi leirabanina makhoinasu paw phawno hairakpado aina yadre. Asumna thabak tawbagi training lakpasidani nupi masak fazaba mayam khangnaraga yumda halakpada puduna laena wa yamna thongnaribase. Ado nakhoidi pakhangnina koithau kaino koiba yamna yari. Ado aidi hausi pakhang oidre luhonggadaba kuidrabanina sumbagi thabakse tawraroigeda noigida oina mateng pangbigi haiduna imanabasingdugi mateng oina adum pangle. Moisu awai tanangai lauraga pugigadabadi nateda sida leiringai matam khara sida time pass adum tawduna koiriba haibaduni. Ahanbadadi training sisu yamna free thai yam ka hena suwabu oide adubu sum lesila kanda training sisu awabagi awabangta jajat aru basu yamna tawrai. Matamdudadi makhoisu nupi koibadi laidana tumba fawa sangdre. Aikhoidi koiba chatpa langbagi matam phangdrabanina training loiraga changlagraga aigi nusibiga wari ngahak sanaraduna aisu adum tumi. Asumna matam kharadi lele training su loidorabani yumda thoklani tabada aikhoisu yamna harawi. Adubu yumda thoklingai suti leiba marak asida aisu luhong hauraga thabak sisu puba lakadoribani. Aina hek thokhibaga luhongba haibase khoina leiriba yumlei karaiduga luhonglabadi semjindabasu yaroi. Paisasu amate leiti haibagi mathase somda oina amuk lai. Yumda thokani haibabudi harawi haibabu luhonggadorabani wakhal nobadi laidana yum sembagi paisagi emuk matha saba horai. Ima pabungsu phone tawrakpa matamda ibungo tholakpaga luhonggadorabani yum kaisisu khara semjindaba yaroi. Aikhoinabudi khara tek tawgani haibabu nang thoklaga nangisu apam-pamda khara haidrabadi ima khoina hayeng tawramlibado nangna amuk pamdrabadi haiduna ai tholakpasu amuk ngaiduna lei. Ainadi ima pabungna tawribado yaredi hairaga makhoisu paisa leitabanina phajabi mawongda ai ngairi haibagi wani. Ai ngaibagi namada paisaduni moina darkar oiribase. Matam sidadi paisa kapthok kapsinsu amata yanade. Khutta paiduna pupuraga chanaba natrabadi upaisu leite. Aisu training manungda phangliba paisa singse yumda thaninglabasu khutta adum paiduna leibanina ai thoklaga nanglabasu nangdrabasu anangba kharado semjilage. Aina yumda leiraga semningdadana semdabasu natabasibu khoisu loina khanglibaduni training mafamda leikhi haiba aduna nangnaba khara semlaga hayeng kona amu phajana saba haibaduni haiduna khandoi. Asumna leibana aikhoisu training loiraduna yumda hanarai. Aina hek halakpaga ima pabungi furit phiro leirapasingdo piramlaga aigi nusibidubudi hana paw phawnakrabani ngaiduna leiramu haikre. Magisu aina furit phajaba ma leira aduna pirami. Numitudagi ibanisu phonda paw phawnabadagi hena unabadi sangre. Luhongbasu kuidrabanina aisu yum kai semjilage haiduna phonda adum oina paw phawnare. Masu karimata haide awun pot poraknabagidamakta phisu yamna kanna saduna pochai awat apa leinabani haiduna honari. Asumna icham chamna leita lairaba masen luhongbase asisu nungaiba mahau amani. Araiba kharana yanaba leita laira tathok tasin tawduna semai tanabada yanabase sisu yamna phaiko. Anisigi marakta lairaba ama yauraga inakhunba ama yauraga gap tawnabado adugumbadusu aidi kaya pamde. Nupi mayumna lairabasu nupa mayumnabu lairabasu sakmai yengnaraga ayeng luhonglaba kandadi amakhatani oigadoriba migi mamangda ijat lekha tanaba thabak tawgadabagi mahutta leita lairabado tanaraga yanaba sinbado adunadi aidagi hena phabra hainasu khalli. Hauzik matamda tawnariba luhongbagi lamsida paisa yamna thajari base leitaba imung amadadi makhoina
ꯗꯦꯀꯣꯔꯦꯁꯟ ꯈꯛꯇꯗ ꯊꯥꯗꯔꯤꯕ ꯄꯩꯁꯥ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗꯗꯤ ꯑꯎꯟꯄꯣꯠ ꯂꯩꯕ ꯀꯣꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯆꯠꯅꯕꯤ ꯑꯣꯏꯅ ꯂꯨꯍꯣꯡꯕ ꯈꯨꯗꯤꯡꯃꯛ ꯇꯧꯗ꯭ꯔꯒꯁꯨ ꯑꯉꯝꯕ ꯑꯔꯩꯕ ꯈꯔꯅ ꯇꯧꯔꯒ ꯂꯩꯇꯕꯈꯩꯒꯤꯗꯤ ꯇꯧꯗ꯭ꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯂꯛꯖꯔꯤꯗ ꯃꯥꯡꯖꯤꯟ ꯊꯥꯔꯒ ꯑꯍꯦꯟ ꯑꯊꯣꯏ ꯇꯥꯟꯅꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯦꯝꯗꯕ ꯇꯧꯗꯕ ꯌꯥꯗꯕ ꯈꯔ ꯇꯧꯔꯒ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯂꯨꯍꯣꯡꯕꯗꯨꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯖꯩ꯫ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯁꯤꯒ ꯌꯦꯡꯅꯔꯒꯗꯤ ꯄꯨꯔꯥ ꯆꯝꯐꯨꯠꯅꯤ ꯍꯥꯏꯖꯔꯤꯕ꯫ ꯂꯩꯖꯗꯕ ꯂꯥꯏꯔꯕ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯅꯤꯡꯂꯕꯗꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯆꯪꯒꯅꯤ, ꯄꯩꯁా ꯂꯩꯇ꯭ꯔꯕꯗꯤ ꯂꯨꯍꯣꯡꯕꯁꯤꯁꯨ ꯑꯃꯨꯛ ꯇꯣꯛꯀꯗꯧꯔꯤꯕꯅꯤꯗꯣ꯫ ꯁꯨꯇꯤꯒꯤ ꯊꯣꯛꯂꯛꯄꯅꯤꯅ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯃꯨꯛ ꯆꯪꯈꯤꯒꯗꯕꯅꯤನ ꯑꯩꯁꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅꯗꯤ ꯂꯧꯗ꯭ꯔꯦ꯫ ꯌꯨꯝ ꯀꯩꯗꯨꯁꯨ ꯄ꯭ꯔꯞ ꯁꯦꯝꯖꯤꯜꯂꯦ, ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯏꯃꯥ ꯄꯥꯕꯨꯡ ꯆꯠꯇꯨꯅ ꯂꯦꯞꯅꯔꯒ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯈꯟꯗꯨꯅ ꯏꯕꯥꯅꯤꯁꯨ ꯂꯨꯍꯣꯡꯈꯤ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯏꯕꯥꯅꯤꯁꯦ ꯃꯇꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕꯕꯨꯗꯤ ꯐꯪꯗ꯭ꯔꯦ꯫ ꯑꯩꯁꯨ ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯊꯥ ꯃꯈꯥꯏꯃꯈꯛꯇꯤ ꯂꯩꯔꯝꯂꯒ ꯊꯕꯛ ꯃꯐꯝꯗ ꯆꯠꯄꯗ ꯇꯥꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ "ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯅꯪꯅ ꯍꯜꯂꯛꯄ ꯀꯥꯟꯗ ꯑꯩꯁꯦ ꯅꯪꯒꯤꯗꯃꯛꯇ ꯂꯦꯡꯗꯅ ꯂꯩꯔꯝꯒꯗꯧꯔꯤꯕꯁꯤꯗꯤ ꯑꯁꯤꯅ ꯍꯦꯟꯅ ꯐꯗ꯭ꯔꯣ? ꯂꯨꯍꯣꯡꯗꯕꯤꯗ ꯂꯩꯁꯥꯔꯒ ꯂꯩꯔꯝꯂꯗꯤ ꯅꯪꯁꯨ ꯋꯥꯈꯜ nungairoi, ꯑꯩꯁꯨ ꯋꯥꯈꯜ nungairoi. ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯁꯤꯅ ꯐꯗ꯭ꯔꯣ? ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯔꯦ ꯈꯪꯅ ꯆꯠꯈꯤꯕꯗꯨꯅ ꯅꯪꯁꯨ ꯑꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯀꯥꯇꯨ ꯀꯥꯔꯟꯁꯨ ꯇꯧꯔꯔꯣꯏ, ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜꯁꯨ ꯈꯜꯂꯔꯣꯏ꯫ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗ ꯆꯠꯄꯁꯦ ꯑꯌꯥꯝꯕꯅꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯎꯅꯗꯕꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯌꯥꯝꯅ ꯌꯦꯡꯒꯜꯂꯤ ꯀꯥꯏꯅꯁꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗꯤ ꯇꯧꯅꯨꯀꯣ, ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯌꯨꯝꯗ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯤꯃꯇꯪꯗꯤ ꯅꯪ ꯄꯨꯟꯁꯤꯒꯤ ꯀꯥꯎꯒꯅꯨ꯫ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯁꯨ ꯀꯥꯎꯒꯅꯨꯀꯣ꯫ ꯅꯪꯅ ꯆꯠꯂꯤꯕ ꯊꯕꯛꯇꯨꯕꯨꯗꯤ ꯌꯥꯝꯅ ꯆꯤꯜꯂꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤꯗ, ꯑꯗꯨꯗ ꯃꯔꯛꯇ ꯇꯟꯖꯥ ꯐꯪꯂꯕꯗꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯑꯣ꯫ ꯅꯪꯒꯤ ꯐꯣꯟ ꯉꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯒꯗꯣꯏꯅꯦ ꯑꯩꯁꯦ꯫ ꯑꯁꯨꯃꯥꯏꯅ ꯌꯥꯝꯅ ꯊꯥꯖꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯅꯨꯡꯁꯤꯕ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯁꯤꯟꯅꯔꯛꯏ꯫ ꯑꯩꯅ ꯑꯥꯗ ꯆꯠꯈ꯭ꯔꯕꯁꯨ ꯃꯥꯅ ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ, ꯄꯨꯛꯆꯦꯜ ꯆꯞ ꯇꯤꯡꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯗꯨꯅ ꯂꯩꯔꯒ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯉꯥꯎꯁꯤꯟꯅꯗꯨꯅ ꯅꯨꯄꯤ ꯀꯣꯏꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤꯅ ꯈꯠꯈꯥ ꯂꯥꯡꯐꯥꯡ ꯆꯠꯂꯒ ꯅꯨꯄꯥꯅ ꯆꯠꯊꯣꯛꯐꯝ ꯈꯪꯗꯦ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇꯕꯨꯗꯤ ꯌꯥꯝꯅ ꯂꯩꯅꯤꯡꯉꯤ꯫ ꯇꯟꯖꯥꯅ ꯌꯥꯗꯕꯒꯤ ꯆꯠꯄꯗ ꯑꯗꯨꯝ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯅꯨꯄꯤꯁꯤꯅ ꯑꯩꯒꯤꯗꯃꯛꯇ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯕꯅꯤꯅ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯑꯇꯣꯞꯄꯗ ꯈꯟꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯆꯠꯈꯤꯒꯗꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯄꯨꯜꯂꯒ ꯃꯐꯝꯗꯨꯗ ꯊꯦꯡꯅꯔꯦ꯫ ꯃꯇꯝꯁꯤꯗꯗꯤ ꯇ꯭ꯔꯦꯟ ꯅꯠꯇ꯭ꯔꯒ ꯕꯁꯇ ꯄꯨꯂꯞ ꯆꯠꯀꯗꯕꯅꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯃꯐꯝꯗꯣ ꯑꯗꯨꯗ ꯊꯨꯡꯂꯒ ꯑꯩꯈꯣꯏꯅ ꯂꯩꯅꯕ ꯃꯐꯝꯁꯤꯡꯗꯣ ꯐꯖꯅ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯗꯨꯅ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯕꯁꯇ ꯆꯠꯄꯅꯤꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯆꯠꯇ꯭ꯔꯕꯗꯤ ꯌꯥꯗꯕꯅ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯑꯩꯈꯣꯏꯁꯨ ꯆꯠꯂꯤ, ꯕꯁꯇꯒ ꯆꯠꯂꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝꯗꯣ ꯌꯧꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅꯁꯨ ꯋꯥꯔꯦ ꯏꯁꯥꯁꯦ꯫ ꯑꯗꯨꯕꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯗꯤ ꯋꯥꯕ ꯐꯒꯅꯤ ꯈꯜꯂꯗꯨꯅ ꯑꯩꯁꯨ ꯌꯧꯔꯦ ꯍꯥꯏꯒꯦ ꯍꯥꯏꯅ ꯐꯣꯟ ꯇꯧꯏ꯫ ꯃꯥꯁꯨ ꯄꯥꯏꯈꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯧꯕꯗ ꯉꯥꯏꯔꯤ, ꯋꯥꯁꯨ ꯌꯥꯝꯅ ꯋꯥꯏ, ꯑꯗꯨꯅ ꯍꯣꯔꯦꯟ ꯉꯥꯛ ꯂꯩꯔꯒ ꯑꯣꯏꯅ ꯇꯧꯔꯛꯂꯒꯦ꯫ ꯑꯩꯈꯣꯏꯅ ꯂꯩꯒꯗꯕ ꯃꯐꯝꯁꯤꯁꯨ ꯑꯀꯣꯏꯕꯁꯤꯡꯁꯦ ꯑꯝꯇ ꯌꯦꯡꯉꯒ ꯁꯦꯝꯖꯤꯟ ꯈꯣꯠꯆꯤꯟꯕꯒꯤꯁꯨ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯣꯔꯦꯟ ꯊꯕꯛꯀ ꯂꯣꯏꯔꯀꯥꯟꯗ ꯏꯪꯅ ꯇꯞꯅ ꯇꯧꯔꯛꯑꯒꯦ꯫ ꯇꯨꯝꯅꯤꯡꯉꯁꯨ ꯑꯗꯨꯝ ꯇꯨꯝꯃꯝꯃꯨꯗ, ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯒ ꯇꯣꯏꯅ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯃꯅꯤꯄꯨꯔ ꯊꯣꯛꯄ ꯑꯃꯗꯤ ꯃꯩꯇꯩꯂꯣꯟ ꯈꯪꯕ ꯃꯌꯥꯡ ꯏꯃꯥꯟꯅꯕ ꯀꯌꯥꯅꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒ wari ꯁꯥꯟꯅꯕꯅꯤ ꯍꯥꯏꯕꯗꯣ ꯃꯈꯣꯏꯁꯨ ꯈꯪꯉꯤ꯫ ꯅꯨꯄꯤ ꯊꯤꯕ ꯀꯌꯥ ꯑꯃꯗꯤ ꯑꯗꯨꯝꯅ wari ꯁꯥꯟꯅꯕꯗ ꯄꯥꯈꯪꯁꯤꯡꯁꯦ ꯉꯥꯎꯖꯔꯤ ꯄꯣꯠꯅꯤꯗ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯉꯥꯎꯖꯕ ꯍꯥꯏꯔꯒꯅ ꯃꯈꯣꯏꯗꯤ ꯄꯥꯈꯪꯅꯤꯅ ꯅꯨꯄꯤꯁꯦ ꯀꯣꯏꯅꯤꯡꯕ ꯀꯣꯏꯕ ꯐꯪꯉꯤ꯫ ꯃꯐꯝꯁꯦ ꯁꯤꯟꯕ ꯊꯨꯡꯂꯦ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯦ꯫ ꯖꯒꯥꯗꯨꯗ ꯂꯩꯔꯝꯕ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯈꯪ ꯑꯣꯏꯕꯁꯤꯡꯒꯤꯗꯤ ꯆꯥꯟꯁ ꯌꯥꯝꯅ ꯐꯪꯉꯤ꯫ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯉꯥꯏꯍꯥꯛꯄꯨꯗꯤ ꯅꯣꯡꯃꯤꯟ ꯆꯥꯃꯤꯟꯅꯩ ꯍꯥꯏꯕꯕꯨ ꯑꯗꯨꯝꯅ ꯂꯧꯔꯒ ꯀꯣꯏꯒꯦ,
ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯍꯥꯏꯕꯕꯨꯗꯤ ꯈꯟꯗ꯭ꯔꯦ꯫ ꯊꯕꯛ ꯁꯨꯕꯒꯤ ꯂꯝꯁꯥꯡꯗ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯄꯒꯤ ꯌꯥꯝꯅ ꯋꯥꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯗꯣ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯆꯠꯂꯤꯕꯗꯨꯗ ꯃꯐꯝꯗꯨꯒꯤ ꯐꯖꯕ ꯖꯒꯥꯁꯤꯡꯗꯨ ꯌꯦꯡꯂꯒꯁꯨ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯍꯨꯏ꯫ ꯑꯗꯨꯝꯅ ꯐꯖꯕ ꯖꯒꯥꯁꯤꯡꯗꯨꯗ ꯆꯠꯂꯨꯔꯕꯁꯨ ꯍꯟꯅ ꯌꯦꯡꯂꯛꯄꯗ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯄꯨꯡꯍꯦꯟ ꯍꯦꯜꯂꯤ꯫ ꯐꯖꯕ ꯀꯌꯥ ꯎꯔꯒ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯍꯦꯟꯅ ꯐꯖꯕ ꯃꯒꯨꯟ ꯍꯥꯞꯄꯛꯏ꯫ ꯏꯃꯥꯟꯅꯕꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯈꯔ ꯀꯣꯏꯕ ꯍꯦꯛ ꯊꯦꯡꯅꯕꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯗꯣ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯩꯗꯤ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯁꯛꯇꯣ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯃꯤꯗ ꯉꯥꯎꯗꯨꯅ ꯋꯥꯈꯜꯅ ꯚꯥꯞ ꯀꯌꯥ ꯁꯥꯒꯠꯇꯨꯅ ꯃꯥꯒꯤꯗꯃꯛꯇ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯂꯦꯡꯗꯕꯤꯗ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯝ ꯈꯥꯛꯇꯨꯅ ꯊꯝꯃꯤ꯫ ꯑꯩꯅ ꯋꯥꯅ ꯆꯠꯂꯨꯔꯕꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯃꯇꯝꯗ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯁꯦ ꯋꯥꯔꯝꯕꯁꯤꯡꯗꯣ ꯂꯣꯏꯅ ꯐꯈꯤꯕꯒꯨꯝꯅꯁꯨ ꯇꯧꯏ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯃꯇꯝꯁꯨ ꯈꯔ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯆꯍꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯨꯝꯗ ꯊꯣꯛꯂꯛꯂꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯏꯃꯥ ꯏꯄꯥ ꯎꯅꯕꯗꯤ ꯐꯪꯗꯕꯅꯤꯅ ꯐꯣꯟꯗ ꯉꯥꯏꯍꯥꯛ ꯈꯣꯟꯖꯦꯜ ꯇꯥꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅꯁꯨ ꯎꯕ ꯐꯪꯗꯦ꯫ ꯁꯣꯝꯗꯅ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅ ꯀꯝꯗꯧꯔꯤ? ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯐꯪꯗꯅ ꯁꯣꯝꯗ ꯊꯕꯛꯀꯤ ꯌꯥꯗꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯕ ꯌꯥꯏ꯫ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯃꯥꯕꯨ ꯑꯗꯨꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯗꯤ ꯁꯪꯉꯝꯂꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ꯫ ꯄꯥꯕꯨꯡꯁꯨ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕꯅꯤ꯫ ꯁꯟ ꯑꯅꯤꯗꯨꯒ ꯃꯤꯒꯤ ꯂꯧ ꯈꯣꯏꯕ, ꯂꯧꯁꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗꯤ ꯍꯦꯛꯇ ꯆꯤꯟꯕꯅꯤ꯫ ꯏꯃꯥꯁꯨ ꯑꯗꯨꯃꯉꯥꯏ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯕꯛ ꯁꯨꯗꯨꯅ ꯂꯥꯛꯄꯅꯤꯅ ꯐꯝꯂꯒ ꯂꯩꯌꯣ ꯍꯥꯏꯕꯗꯨꯁꯨ ꯌꯥꯔꯝꯃꯣꯏ꯫ ꯏꯪꯈꯣꯜ ꯂꯩꯗꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯗ꯭ꯔꯕꯁꯨ ꯃꯤꯒꯤ ꯈꯨꯜꯂꯪ ꯅꯦꯛꯄꯗꯣ ꯑꯗꯨꯝ ꯆꯠꯂꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯤꯗꯨꯁꯨ ꯌꯨꯝꯗ ꯃꯊꯟ ꯈꯛꯇ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ꯫ ꯑꯉꯥꯡ ꯑꯃ ꯑꯅꯤ ꯌꯥꯎꯔꯕꯣꯏꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯒ ꯂꯥꯛꯅ ꯐꯥꯅꯗꯅ ꯀꯔꯥꯏꯅꯣ ꯍꯥꯏꯒꯗꯕ꯫ ꯃꯊꯟ ꯈꯛꯇ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯐꯣꯟꯗꯣ ꯑꯗꯨꯝ ꯄꯥꯏꯗꯨꯅ ꯂꯩ꯫ ꯌꯨꯝꯗꯨꯗ ꯀꯅꯥꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯌꯦꯠꯄꯤꯅꯕꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨꯗ ꯐꯦꯁꯕꯨꯛꯇꯒꯤ ꯄꯥꯈꯪꯅꯤ ꯈꯪꯗꯦ, ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯅꯤꯁꯨ ꯈꯪꯗꯦ, ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯅꯗꯨꯅ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯗꯤꯜ ꯑꯁꯨꯝ ꯂꯦꯟꯕꯗꯒꯤ ꯑꯋꯣꯏ ꯇꯥꯅ ꯅꯨꯄꯥ ꯑꯃꯒ ꯃꯥꯒ ꯈꯪꯅꯔꯕꯖꯥꯠꯅꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯥꯁꯨ ꯂꯨꯍꯣꯡꯂꯕꯅꯤꯅ ꯈꯔ ꯈꯧꯇꯛꯇꯤ ꯆꯥꯔꯒ ꯋꯥꯔꯤꯗꯣ ꯅꯥꯀꯣꯏꯅꯅ ꯁꯥꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯄꯥꯈꯪꯅꯤꯅ ꯅꯨꯄꯤ ꯑꯃꯒ ꯄꯥꯎ ꯐꯥꯎꯅꯕ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯇꯥꯕꯅꯤ꯫ ꯅꯨꯄꯤꯗꯨꯅꯁꯨ ꯑꯌꯥꯕ ꯄꯤꯔꯕꯅꯤꯅ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯂꯧꯔꯛꯄ ꯇꯥꯕꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯃꯈꯣꯏꯅꯁꯨ ꯑꯩ ꯂꯨꯍꯣꯡꯂꯦ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕꯗ ꯋꯥꯍꯩ ꯑꯃ ꯊꯥꯔꯕꯗꯤ ꯅꯨꯄꯥꯁꯤꯡꯅꯁꯨ ꯍꯦꯟꯖꯤꯜꯂꯛꯄ ꯉꯝꯂꯣꯏꯗꯕ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯌꯨꯝꯗꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯑꯩꯁꯨ ꯂꯩꯕ ꯅꯠꯇꯕꯅꯤ나 ꯃꯥꯅ ꯆꯠꯄ ꯈꯣꯠꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯑꯃꯠꯇ ꯈꯪꯂꯔꯣꯏ ꯈꯜꯂꯗꯨꯅ ꯅꯨꯄꯥꯗꯨꯒ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯩ꯫ ꯏꯃꯥꯈꯣꯏꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯏꯃꯥꯈꯣꯏꯁꯨ ꯆꯥꯛ ꯆꯥꯔꯒ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡꯗꯣ ꯑꯗꯨꯝ ꯆꯠꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯌꯨꯝꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤ ꯃꯊꯟ ꯈꯛꯇ ꯂꯩꯔꯕꯅꯤꯅ ꯃꯥꯅ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯅꯨꯄꯥꯗꯨꯒꯁꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯎꯅꯔꯨꯔꯕ ꯃꯥꯜꯂꯦ꯫ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯕꯅ ꯃꯕꯥꯅꯤꯒꯤ ꯃꯔꯛꯇꯁꯨ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯦ ꯌꯧꯈꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯈꯣꯏꯅꯁꯨ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯄꯥꯝꯕ ꯍꯦꯟꯃꯟꯕꯒꯤ ꯅꯨꯄꯥꯗꯨꯅ ꯐꯣꯟ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥꯗꯨꯒ ꯑꯗꯨꯝ ꯇꯣꯏꯅ ꯁꯥꯔꯕꯖꯥꯠꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯂꯣꯝꯗꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯑꯃꯠꯇ ꯈꯪꯗꯦ꯫ ꯃꯥꯒ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥ ꯈꯛꯇ, ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯅꯤ ꯈꯪꯉꯤꯕꯁꯦ꯫ ꯃꯔꯛꯇ ꯑꯩꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯊꯣꯛꯄ ꯃꯇꯝꯗ ꯋꯤꯁ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯕꯗꯁꯨ ꯋꯦꯇꯤꯡ ꯑꯗꯨꯝ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯀꯔꯤꯁꯨ ꯈꯟꯗꯦ꯫ ꯑꯩꯅ ꯊꯕꯛ ꯆꯤꯟꯖꯕꯒꯤ ꯋꯥꯅꯤ, ꯃꯈꯣꯏꯗꯤ ꯊꯕꯛ ꯂꯩꯇꯕꯅꯤꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯃꯗꯤ ꯃꯔꯤ ꯃꯇꯥꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯟꯗꯣꯛꯏ꯫ ꯌꯨꯝꯗ ꯂꯩꯔꯕꯣꯏꯗꯤ ꯀꯔꯤꯒꯤ ꯑꯩꯅ ꯃꯥꯅ ꯇꯧꯕ ꯂꯤꯆꯠꯇꯣ ꯈꯪꯂꯣꯏꯗꯒꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯌꯥꯝꯅ ಲಾꯝꯅ ꯂꯩꯕꯅ ꯐꯣꯟꯗ ꯃꯥꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗꯤ ꯑꯩꯁꯨ ꯂꯣꯏꯅ ꯊꯥꯖꯔꯤꯕꯅꯤ꯫ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯎꯕꯁꯨ ꯅꯠꯇꯦ꯫ ꯀꯔꯥꯏꯗ ꯆꯠꯂꯤ ꯀꯔꯥꯏꯗ ꯂꯩ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯁꯨ ꯌꯨꯝꯗ ꯂꯩ ꯍꯥꯏꯖꯤꯜꯂꯛꯂꯕꯗꯤ ꯑꯩꯁꯨ ꯎꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯊꯥꯖꯒꯗꯧꯔꯤꯕꯅꯤ꯫
ꯃꯇꯝꯁꯤꯗꯗꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯌꯥꯕ ꯐꯣꯟꯁꯨ ꯑꯃꯠꯇ ꯄꯥꯏꯅꯗꯕꯅꯤꯅ ꯑꯩꯁꯨ ꯍꯣꯏ ꯊꯕꯛ ꯆꯤꯜꯂꯗꯤ ꯊꯝꯃꯣ ꯂꯣꯏꯔꯒ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯊꯝꯃꯤ꯫ ꯃꯥꯁꯨ ꯑꯗꯨꯝꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯜꯂꯗꯨꯅ ꯅꯨꯄꯥꯗꯨꯒ ꯇꯣꯏꯅ ꯎꯅꯕꯁꯨ ꯆꯠꯄꯖꯥꯠꯅꯤ꯫ ꯏꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏꯁꯨ ꯐꯣꯟ ꯄꯥꯏꯔꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯃꯛꯀꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯒ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯍꯦꯟꯅ ꯑꯗꯨꯁꯨ ꯐꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯗꯤ ꯃꯥꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯁꯦ ꯏꯃꯥꯈꯣꯏ ꯂꯩꯇꯕꯅꯤꯅ ꯎꯕ ꯌꯥꯎꯕꯒꯤ ꯑꯁꯨꯝ ꯆꯤꯡꯅꯕꯖꯥꯠꯅꯤ ꯃꯈꯣꯏꯁꯨ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯅ ꯃꯄꯥꯟꯂꯣꯝꯗ ꯂꯩꯈ꯭ꯔꯒ ꯅꯨꯄꯤ ꯃꯊꯟ ꯈꯛꯇ ꯂꯩꯍꯧꯕꯁꯦ ꯑꯌꯥꯝꯕꯅ ꯑꯩꯅ ꯇꯥꯕꯗꯁꯨ ꯃꯅꯥꯛꯇ ꯅꯨꯄꯥ ꯂꯩꯇꯕꯤꯗ ꯑꯇꯣꯞꯄ ꯂꯝꯗ ꯂꯩꯈ꯭ꯔꯒ ꯅꯨꯄꯤꯁꯤꯡꯁꯦ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕꯒꯤ ꯏꯊꯛ ꯏꯔꯥꯡ ꯍꯧꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯦꯡꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯣꯏꯅꯁꯨ ꯇꯥꯏ꯫ ꯃꯃꯥꯡ ꯊꯛꯇꯁꯨ ꯌꯥꯝꯅ ꯇꯥꯈ꯭ꯔꯕꯅꯤ ꯑꯁꯤꯒꯨꯝꯕꯒꯤ ꯋꯥꯔꯤꯁꯦ꯫ ꯑꯗꯨꯕꯨ ꯇꯣꯏꯅ ꯇꯥꯕꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯃꯃꯩꯊꯪꯗ ꯑꯐꯕꯈꯛ ꯑꯣꯏꯗꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯈꯪꯅ ꯇꯧꯕꯁꯨ ꯑꯗꯨꯝ ꯂꯦꯞꯇꯦ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏꯅ ꯎꯕ ꯌꯥꯎꯔꯕꯁꯨ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯈꯪꯕꯁꯨ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯃꯊꯧꯁꯨ ꯅꯠꯇꯦ꯫ ꯑꯋꯣ ꯑꯄꯥ ꯁꯥꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯒ ꯍꯌꯦꯡ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯆꯣꯞꯇꯨꯅ ꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯁꯨ ꯀꯅꯥ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯇꯦ꯫ ꯑꯃꯔꯣꯝꯗꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯈꯣꯏꯁꯨ ꯃꯁꯥꯒ ꯆꯥꯟꯅꯕ ꯊꯕꯛ ꯑꯃꯃꯝ ꯇꯧꯗꯨꯅ ꯃꯁꯥꯒꯤ ꯃꯊꯧꯗ ꯂꯣꯏꯅ ꯆꯤꯟꯗꯨꯅ ꯂꯩꯅꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯒꯤ ꯅꯨꯄꯤ ꯌꯦꯡꯁꯤꯟꯕ ꯃꯈꯣꯏꯁꯨ ꯀꯅꯥ ꯑꯃꯠꯇ ꯁꯪꯉꯝꯃꯣꯏ꯫ ꯍꯪꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯑꯃꯨꯛꯇ ꯇꯧꯗꯕꯅꯤꯅ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯗ ꯀꯔꯝꯅ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯪꯂꯨꯒꯅꯤ? ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯅꯨꯄꯤꯗꯨꯅ ꯆꯠꯂꯝꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯣꯟꯕ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯅꯣꯡꯃꯇꯁꯨ ꯑꯩꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯊꯝꯂꯨꯗꯦ꯫ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯃꯥꯁꯦ ꯍꯥꯟꯅꯒꯤꯗꯧꯅ ꯌꯥꯝꯅ ꯁꯦꯡꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯗꯧꯅ ꯑꯗꯨꯝ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯁꯛ ꯎꯅꯗ꯭ꯔꯕꯅꯤꯅ ꯎꯔꯤꯅ ꯑꯅꯛꯄ ꯎꯄꯥꯟꯗ ꯌꯦꯠꯂꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯛ ꯎꯅꯔꯤꯕ, ꯇꯣꯏꯅ ꯎꯅꯔꯤꯕ ꯂꯝꯂꯥꯟꯕ ꯃꯥꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯊꯃꯣꯏꯗꯨꯁꯨ ꯄꯤꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯝꯂꯥꯟꯕ ꯅꯨꯄꯥꯗꯨꯒ ꯃꯥꯒ ꯇꯣꯏꯅ ꯎꯅꯔꯕꯅꯤꯅ ꯃꯃꯥꯗꯨꯅꯁꯨ ꯅꯣꯡꯃꯗꯤ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯗꯨꯅ ꯐꯥꯔꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯂꯝꯂꯥꯟꯕ ꯅꯨꯄꯥꯗꯨꯒꯤ ꯑꯣꯏꯍꯟꯈꯤ꯫ ꯃꯃꯥꯗꯨꯅ ꯅꯝꯗꯅ ꯁꯤꯜꯂꯒ ꯍꯥꯟꯅꯗꯤ ꯉꯥꯏꯍꯥꯛ ꯎꯅꯔꯝꯃꯒ ꯑꯗꯨꯝ ꯍꯜꯂꯛꯀꯦ ꯍꯥꯏꯕ ꯌꯥꯕꯅꯤꯅ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯌꯨꯝꯗ ꯆꯠꯊꯣꯛꯀꯅꯤ ꯈꯣꯠꯇꯣꯛꯀꯅꯤ ꯍꯥꯏꯔꯝꯗꯅ ꯊꯣꯛꯂꯛꯄꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯃꯕꯥꯅꯤ ꯆꯦꯜꯂꯕꯅꯤꯅ ꯃꯥꯁꯨ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝꯅ ꯄꯥꯈꯠꯄꯖꯥꯠꯅꯤ꯫ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯗꯒꯤꯗꯤ ꯀꯩꯗꯧꯋꯦ ꯍꯥꯏꯕꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯇꯨꯅ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯃꯥꯁꯨ ꯌꯥꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯈꯤ꯫ ꯁꯣꯝꯗꯅ ꯅꯣꯡꯉꯥꯟꯕꯒ ꯋꯥ ꯂꯥꯎꯅꯔꯕꯖꯥꯠꯅꯤ꯫ ꯏꯃꯥꯈꯣꯏ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗꯁꯨ ꯄꯥꯎꯁꯤꯡꯗꯣ ꯂꯣꯏꯅ ꯇꯥꯔꯦ꯫ ꯏꯃꯨꯡ ꯑꯅꯤꯃꯛꯇꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯑꯗꯨꯛ ꯂꯝꯆꯠ ꯀꯥꯝꯕ ꯅꯨꯄꯤ ꯂꯩꯁꯥꯔꯤꯉꯩ ꯑꯣꯏꯔꯗꯤ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯕ ꯌꯥꯏ, ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯟ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯏꯃꯥꯈꯣꯏꯁꯨ ꯌꯥꯝꯅ ꯁꯥꯎꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗꯁꯨ ꯃꯥꯕꯨ ꯏꯟꯊꯣꯔꯛꯏ꯫ ꯏꯆꯥꯅꯤ ꯍꯥꯏꯈ꯭ꯔꯔꯣꯏ, ꯃꯥ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯈꯠꯄꯤꯗꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ, ꯃꯥꯅ ꯅꯨꯡꯁꯤꯖꯔꯨꯔꯤꯕ ꯂꯝꯂꯥꯟꯕ ꯅꯨꯄꯥꯗꯣ ꯃꯈꯣꯡ ꯁꯣꯏꯅꯥꯏꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯅꯍꯥꯟꯗꯒꯤ ꯃꯥꯒ ꯎꯅꯕ ꯂꯥꯛꯄ ꯑꯗꯨꯗꯤ ꯃꯈꯣꯡꯗꯣ ꯑꯍꯥꯞꯄꯅꯤ ꯍꯥꯏꯕꯗꯣ ꯃꯥꯁꯨ ꯈꯪꯗꯕꯖꯥꯠꯅꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥꯗꯨꯗꯤ ꯄꯪꯕꯅꯤꯅ ꯃꯥꯒꯤ ꯑꯁꯦꯡꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯐꯣꯟ ꯍꯦꯛ ꯄꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯃꯥꯒꯤ ꯑꯁꯣꯏꯕꯗꯣ ꯈꯪꯗꯅꯕꯅꯤ ꯍꯥꯏꯕꯗꯨꯁꯨ ꯍꯧꯖꯤꯛ ꯈꯛꯇ ꯃꯥ ꯃꯁꯥꯅ ꯚꯥꯞ ꯇꯥꯔꯛꯏ꯫ ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯁꯦ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯒ ꯐꯣꯟ ꯑꯩꯉꯣꯟꯗ ꯇꯧꯔꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯗꯕ ꯅꯝꯕꯔ ꯑꯃ ꯂꯥꯛꯄꯗꯨꯗ ꯑꯩꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯄꯥꯏꯈꯠꯂꯨꯔꯦ꯫ ꯏꯃꯥꯅ ꯑꯔꯣꯟꯕ ꯄꯥꯎꯁꯤꯡꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯑꯩꯉꯣꯟꯗ ꯇꯝꯂꯛꯏ꯫ ꯑꯩꯁꯨ ꯑꯍꯥꯟꯕ ꯇꯥꯕꯗꯗꯤ ꯌꯥꯝꯅ ꯊꯥꯖꯗꯦ, ꯊꯋꯥꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯉꯣꯟꯗꯗꯤ ꯃꯥꯅ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯐꯖꯅ ꯁꯤꯟꯅꯔꯛꯂꯒ ꯌꯨꯝꯗ ꯂꯩꯍꯧꯔꯤꯕ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯩꯁꯨ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯗꯤ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯌꯨꯝꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ
ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯂꯝꯂꯥꯟꯕ ꯅꯨꯄꯥꯗꯣ ꯃꯕꯥꯅꯤ ꯄꯨꯟꯅ ꯂꯩꯕꯗꯣ ꯑꯩꯅ ꯌꯦꯡꯕ ꯄꯥꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯁꯥꯎꯕꯅ ꯃꯥꯡꯃꯤꯟꯅꯔꯒ ꯑꯩꯅ ꯈꯨꯠ ꯊꯥꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ, ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯕ ꯃꯥꯁꯨ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯄ ꯉꯝꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯒ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯦ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ꯫ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯁꯨ ꯃꯥꯅ ꯑꯌꯥꯕ ꯄꯤꯗꯨꯅ ꯃꯥꯅ ꯇꯧꯍꯟꯈꯤꯕꯅꯤ꯫ ꯑꯩꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯃꯥ ꯊꯥꯗꯣꯛꯄ ꯇꯟꯕꯗꯒꯤ ꯑꯩꯅ ꯑꯁꯤꯒꯤ ꯊꯕꯛꯁꯦ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯃꯥꯅꯁꯨ ꯃꯄꯥꯟꯂꯣꯝꯗ ꯇꯧꯕꯅ ꯐꯩ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯑꯩꯁꯦ ꯑꯌꯥꯝꯕꯁꯨ ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯃꯄꯥꯟꯂꯣꯝꯗ ꯇꯧꯕ ꯆꯠꯈꯤꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯨ ꯅꯠꯇꯕ ꯑꯩꯒꯤ ꯅꯨꯄꯤꯃꯛꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯁꯥꯟꯅꯔꯝꯕꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯑꯇꯩ ꯅꯨꯄꯥꯁꯤꯡꯗꯁꯨ ꯊꯣꯛꯄ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ꯫ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯗꯨꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯕ ꯑꯣꯏꯔꯕꯁꯨ ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯄꯥ ꯂꯩꯃꯤꯟꯅꯕ ꯐꯪꯗꯕ ꯍꯥꯏꯕꯁꯦ, ꯅꯥꯃ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯄꯥꯔꯠꯅꯔ ꯊꯤꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯒꯨꯝꯕ ꯉꯥꯏꯍꯥꯛꯀꯤ ꯏꯊꯛ ꯏꯔꯥꯡꯒꯤ ꯋꯥꯈꯜꯁꯦ ꯐꯥꯊꯕꯤꯔꯒ ꯑꯩ ꯏꯁꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯊꯥꯡꯒꯗꯣꯔꯤꯕ ꯈꯣꯡꯊꯥꯡꯗꯣ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯐꯕ ꯂꯝꯕꯤꯔꯣꯝꯗ ꯊꯥꯡꯍꯟꯅꯕꯁꯨ ꯍꯥꯏꯖꯔꯝꯒꯦ꯫ ꯑꯁꯤꯅꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯑꯩꯁꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯇ꯭ꯔꯦ꯫ ꯃꯥ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ ꯀꯝꯗꯧꯔꯤ ꯀꯔꯥꯏꯗ ꯂꯩ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗꯦ꯫ ꯏꯃꯥꯈꯣꯏꯅꯁꯨ ꯌꯥꯗꯦ꯫ ꯑꯩꯁꯨ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯃ ꯈꯟꯗꯨꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯖꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤꯅ ꯃꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯐꯕ ꯑꯍꯦꯟꯕ ꯊꯤꯕꯅꯤ ꯆꯠꯂꯒ ꯃꯈꯣꯡ ꯁꯣꯏꯅꯥꯏꯕ ꯑꯣꯏꯔꯝꯕꯗꯨꯗ ꯃꯥ ꯊꯃꯣꯏꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯝꯃꯣꯏ꯫ ꯃꯤꯃꯥꯡꯗ ꯍꯔꯥꯎꯖꯔꯝꯂꯕꯁꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯃꯥ ꯑꯩ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯑꯩꯁꯨ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯅꯪꯅ ꯅꯨꯡꯁꯤꯖꯔꯦ ꯄꯥꯝꯂꯦ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤꯅ, ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗꯣ ꯊꯨꯡꯂꯕꯅꯤꯅ ꯑꯗꯨꯝ ꯂꯩꯖꯔꯣ꯫ ꯑꯩꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯕ ꯅꯪꯒꯤꯗꯃꯛꯇ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯔꯣꯏꯒꯦ꯫ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯕ ꯅꯨꯡꯁꯤꯖꯕ ꯑꯃ ꯂꯧꯗꯨꯅ ꯂꯩꯕ ꯐꯪꯖꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫